Mau masasing angami gilam thadok chat kinaba sapo na kangan kre. Ngak sen bagi thabak laukhat pinaba Manipur gi DGP na Nagaland gi DGP da serol thakre. Pawasi ngasi nung thilfong kiba pandam pawse dagi laukhat javane. Angami gi jurisdiction manung dalaiba mau masasing. Magi pong na pham khulda han kinaba Southern Angami Organization sapo na akan bawafam tham kre. Yena riba mafam ama oiriba casual sahay riba mafam asida Manipur gi Security Force laisiliba sibu Mau Council na handokinaba karigumba thabak amata laukhati haiba maral siduna Mau masasing bu masagi khuldahan kinaba warning tawkhibane Sapo gi President Tepul Hopobi amasung General Secretary Swelul Pucho na punna thadorok pachero lamada Yena riba mafam asida Manipur State Force thamliba sina pamdaba thogdok sing thoglakpada Angami gi mafam singda laidiba mau masasing da Fatanung da thoktanaba makoibu masa masagi khuldahan kinaba thabak laukhalakpani haire Maraksida Manipur gi DGP na Nagaland gi DGP da sithi ama thaduna Nagaland da laidiba mau masasing ngaksen bagi akan bathabak laukhatnaba Khangan baga loinana sapo gi wafam aduna Manipur amasung Nagaland da laidiba mau masasing gi pungning wakhalda Akiba pogal le ainasu Nagaland gi DGP da khangan khe Panbaya abadi zayen ariba mafam ama oiriba Casual sahay di ba mafam asida IRB Police Station tawduna laydiba si sahi asigi February kun phawbagi manungda handokhinabagi thabak Mau Council na lakwat kadavani haina Angami Public Organization APO na Mau Council da sahi asigi January kun serol ama piduna khangan balai khravane APO na Mau Council da pikhiba matam adugi manungda IRB amasung State Force lauthokan ba ngamdavadagi Angami gi jurisdiction manungda laydiba Mau masa khudingmag Magi khulda hankina bakangan kivane